Video David Punu Pugo Sofna Han Mukta Taram Oxering a sea video CD Realme X7 Amasung OnePlus Nord 2 anigi comparison video ni video asibu meeting David Basingna video asibu like option view channel asibu subscribe to Dribo already channel asibu subscribe to option view asi video asi matang sita hujrage video asibu loy pawutang meeting David ngasi video asi matang asida hujrage ngasi video asida comparison tawgadriba phone ani asidi Realme X7 Max amasung OnePlus Nord 2 ni Hairiba phone ani asigi manungda ahanbada Realme X7 Max da processor da MediaTek Dimensity 1200 5G processor yauri amaromda OnePlus Nord 2 dasu MediaTek Dimensity 1200 5G processor yauri battery da Realme X7 Max da 4500 mAh ki battery loinana hairiba battery asibu charge tongnabagidamakta 50 watt ki fast charging support toy Amaromdana OnePlus Nord 2 dana 4500 battery mAh ki oizaragasu 65 watt ki fast charging na charge tawbu matamda yamna hena thuna charge tawbu ngame phone ani asiki manungda Realme X7 Max da camera da 64 plus 8 plus 2 gi triple camera support tawri hairiba camera asida Sony IMX682 gi sensor 8 megapixel gi ultra wide camera 2 megapixel ki macro camera yauri hairiba camera sing asida super night mode time lapse portrait AI scene detection singba anau features ka piri amaromda OnePlus Nord 2 dasu 50 plus 8 plus 2 megapixel ki triple camera piri hairiba camera asida ahanbada panjakriba Realme X7 ge camera gi sensor deke khajitang improve oiba Sony IMX766 sensor piri hairiba camera asidasu 8 megapixel gi ultra wide camera 2 megapixel gi macro tele camera piri hairiba phone asidasu night mode time lapse portrait pro mode auto HDR amasung ultra wide na chingba anoba features ka yauri hairiba phone ani asigi manungda Realme X7 Max da 16 megapixel gi selfie camera yauri hairiba camera asida time lapse beauty mode HDR night mode bokeh na chingba anau features sing support tawri amaromda OnePlus Nord 2 dana 32 megapixel gi selfie camera hairiba camera asida time lapse beauty bokeh night mode na chingba anau features sing support tawri hairiba phone ani asigi manungda Realme X7 Max da hairiba camera sing asida 4K 60 fps da video nambayai amasung slow motion video na chingba record tawba yai amaromda OnePlus Nord 2 dana 4K 30 fps da video nambayai slow motion amadi yamna unique oiba dual video mode haibadi dual view mode camera animak maning mang amuktada pulapuna video nambayai loinana hairiba camera asida optical image stabilization piri Realme X7 Max da Super AMOLED display ni 120Hz ki screen refresh rate hairiba display asige nits brightness asi maximum da 1000 nits power yai loinana dual 5G support tawi Dolby Atmos ki sound system amasung vapor cooling technology na chingba anoba features ka piri amaromda OnePlus Nord 2 dasu Super AMOLED display fluid 90Hz screen refresh rate oiba RGB display piri hairiba phone asidasu dual 5G mode na chingba anoba features ka piri loinana hairiba phone animak in display fingerprint sensor support toy Realme X7 8GB 128GB ki phone ni loinana OnePlus Nord 2 su 8GB 128GB ki phone ni adubo hairiba OnePlus Nord 2 dana UFS 3.1 gi storage piri hairiba storage asigi read amasung write ki capacity asi hena yami phone ani asigi manungda Realme X7 Max da 3.5mm jack yauri adubu OnePlus Nord 2 dadi 3.5mm jack yaudi Realme X7 hoji ki oina market ta 26999 da fangli adubu OnePlus Nord 2 di 29999 da fangli hairiba phone ani asi lupa lising kuntra gi makhada leiba yamna makfaba phone singi manungda amani adubu adomna khajitang mamal hanthaba amasung overall performance ta adumak sinaba yaba phone ama leibinaba gidamakta TV ba oiragadi Realme X7 Max lebibai aduga
adumna yamna premium look oiba amadi yamna camera da hena improve oiba adumla phone ama leinabagdamakta thiba oiragadi OnePlus Nord 2 lebibada yamna mak hena kodong chagani masini ngasigi oinadi Realme X7 Max amasung OnePlus Nord 2 anigi comparison video asibu mityang tabiraba singna video asibu like tawbiramu channel asibu subscribe tawdriba oiragadi subscribe tawsinbiramu tungdasu asigumba anowa video kya yengbinabagdamakta subscribe tawbiba amadi notification bell da nambiba kawbigano masini ngasigi Realme X7 amasung OnePlus Nord 2 anigi comparison video asibu miyang tabiraba punwangna video asibu like tawbiramu channel asibu subscribe tawdriba orgadi channel asibu subscribe tawsinbiramu amadi tungdasu asigumba nungairaba video kya yengbinabagdamakta notification bell da nambiba amadi subscribe tawbiba kawbigano mathangi video amada amuk thenarsi matam adu phawudamatadi mayam punamakta gi kainabagi atang nijari